This program is brought to you by Presto Personalized Wonders. Mayam bukurumzari adonda yengbiribasi Impact News ni ay Joyce Shamna Impact News ki Impact Health Link for a Healthy Manipur program asida taram nokchari tungi yumbi oigadoriba okhagi angang sing asida salam chatpa predator singna moibu sexually abused tobu matamda angang sing asi piklingai degi hauna mokhoi chawkhalak matamda long term side effect mentally, physically, socially, psychologically, mayam thengnei aduna hiramasida akhone uniform odina ngasi pujarakli ba topic asi mental health of sexually abused children haibasini hiramasigi matangda akupa warol thambina ba ngasi akhoigi studio da lengshin biriba guest asi miyamda shaktak chage mingwena panjarbada Professor K Shantibala Devi, Head of Psychiatry Department, Jenims Tagi, Dr. Butaram Nokchari. Doctor, ako'y handaksi itatata Manipur da dagi maruan na manung hanjin ba lamsing da angang sing se sexually abused og bire habase ako'y na dum media person na maway na ako'y na thengnajay masi yam na nuwaita ba wafam ni loina na ngasi mag huzik Jenims ki Psychiatry Department adagi Department of Justice, Government of India, na kusam na duna one day training amasung sensitization of media person for kano gi program asi Jenims ki lecture hall da pangthokre loina na IC material singasu lamdam asigi dialects kunthra marida minor translate tawba dugum se phone kre haibadi hojiki hariba child sexual abuse case se hengalak pasida akoi gi lamdam asida leiba every nook and corner the young naba kam na protect over the gay high be matang da aduna yam nuwaizay medam masikumba akoy da training PV basi adu ngasigi akoy gi hempek heling sida maru oina medam dagi khangjaning basi hojiki sexually abused of khraba ngang sing se makoy gi mental health se or mental disorders e charpu matam da kari thengna ba ya bage ha badu khar thambi ai haizege sexual assault sexually abuse tauba ngang sing sida aduki matik impact laikre wana physically adegi mentally adu da natana nga saigi socially shungba mayam asi thengnei aduna psychological effect na impact na henli and physically gidi heal tawraga so mentally heal tawba psychologically heal tawba ise matam yam da changi or masi handle to hodaba phajana layeng hodaba masibu understand to hodragana amuk hen lifelong oina legali aduna angang sing dadi particularly angang sing da inkhalai ba angang sing sida pingai ba pingai kaimta khangjadri ba yam innocent oiriba protect tawgado matang sida sumaina makhoi se assault tawi ba ba sumbagi impact phangi ba ise aduki matik chauna soi aina maming oina khara anabagi maming haitare disorder khar panjaraba tabada PTSD post traumatic stress disorder adagi trauma ma thoke matung da stress thorpagi disorder haibede degi masais da depression narakpa even psychotic behavior laina narakpa behavioral problem lakpa relationship problem lakpa ngasagi aina PTSD hairaga angang singda kamaina khangadage na haira kansida moi mamang mahada hanjan hairiba aki khang naigiba sumba pigiba chaitheng pigiba thodo si mangda hanjan makhoida tamthiba mongda or aduga manaba mongda related oiba mongda mangaga makhoida nightmare night terror gaina so hogolakpa kappa lawba khongba sumba tawba adagi hairiba posak hariba mafam hariba migumba shumba sidagi maji avoid tawnaba honarakpa haidi ahan hairagana ahan gai maloina muk generalize tawraga music kirakpa or adugi opposite ta moida opposite oina attract tawrakpagumba aki akhang yamna tohongiba mioi adage jaga asi moina avoid tawba ai san pi ngai da oiragana sanabada mana phongdore sida si tawbi hi ba sidaida du tawgi ba na magi laidhi da magi sanapota toys da way of playing da or masi madurom da wena sexually explicit oiba mawongi type da behave tawrakpa magi thengnagi ba mawong do ngasagi kenogi da man angang duna tawroi da mawong da sexual activity and magi behavior ga se ulak pagumba wangang sangang da sahiga sanadana wangang sangang da natana man tawthorakpa adumbada pamok pagi mawong
मा खंगबा खंगदबा याय अदुगी इम्पैक्ट तुननी हारी मैम से डिप्रेशन नारई इवन सुसाइड लेरी को साइकोसिस नाबा याउरी मूड डिसऑर्डर मैम नाबा याउरी अदु हिरम खुदिंगी हिरम मखल खुदिंगी कोगी साइकियाट्रिक डिसऑर्डर मखोइदा नाबा याबगी चांस यामना ले एंड पर्टिकुलरली फ्यूचर द रिलेशनशिप प्रॉब्लम मीसी रिलेट तौबंगम दबा अदगी सुम चावखलपगी ममानबा ममा मपा और लेकाई गी मी अदुगा ख्वाई इम्पोर्टेंटली हेंग युम कई पानबा कांदा रिलेशनशिप ते यामना काइरकपा अदुना तना मागी थाजबा वालकपा ट्रस्ट इशू लाकपा मीसे कीबा मीसे नुंगसीदबा जनरलाइज तौरकपा अमखकना मंगोंदा ट्रॉमा थोखरजु मयामसे लोइनमक फत्तबगुम कीबगुम हंगोइबगुम हाइदना लाइफ से आइसोलेट तौरकपा वखन जे पिक्सलकपा सिना चिंबा अदुगी मतिक याम लेख्रे अदुना मतम चाना अखोइना मोइबु केयर तौबी हवा काउंसिल तौबी हवा अदुना अखोइ अहनसिंग अंडरस्टैंड तौबा म दरकार ओइ मसिगी मतंगसिदा अदुना नि अखोइना हुजि पोक्सो गाइना पोक्सो एक्ट प्रोटेक्शन ऑफ चाइल्ड अगेंस्ट सेक्सुअल अब्यूज अदुना अखोइगी ताबीरमनि थाइना निर्भया की केस की मतुंगदा एक्सी अचौबा अदुना ngसाइगी लाइफ इम्प्रिजनमेंट पीबा रेयर ऑफ रेस विथ मर्डर गुंबा याम तमथीबा यावरगना कइनोगी डेथ पेनल्टी कैपिटल पनिशमेंट पीबा सिना चिंबा मयाम हुजि अनो नो बथोगलेसिन दे मैडम मथंग दे खंगजनिंग बसी अखोइना चाइल्ड सेक्सुअल अब्यूजर गा मरोइना नुपी मचा सिंग द खतंग द अब्यूज तौबदौना खनबा अदो अखोइना येगलकपा मतमददी नुपा मचा सिंगजु वल्नरेबल ओइबा स्वाइस दसु खरा थंबियु आई हाइजगे मैम चाइल्ड नुपी मचा नुपी गुंबा अखोइना अखोइगी जेंडर बायस ओइबा थाइना दगी नुपी दी सोनबनी नुपी दी एडवांटेज लो याबनी हाइबागी कल्चरली ट्रेडिशनली और सोशली दुम मैम लौनगिबदुना नुपीद लोइन सोकपोइनिंगबा नुपीद नते अंगांगिददी नुपा मचादना खरे हेली अकॉर्डिंग टू रिसर्च अकॉर्डिंग टू एविडेंस बेस्ड ददी 53% ऑफ बॉयज आर सेक्सुअली कइनोजी मोइसी अब्यूज तौयना याउरी अंगांगिददी नुपी मचाना बु खरबु हंधरी नुपा मचाजने हेन नुपा मचाजना अदैदा कोगी पेनिट्रेशन हाइना तोगान नुपी मचादा तौब सुमाइना याम कन्ना तौदबनिना मखोइरोमसिदा खंगदवानी मोइजी इवन सेक्सुअली अब्यूज हाइरगदी मोइसी सेरान तुरानबा कइनो पिक्चर द एक्सपोज तौबा मसिन थीबा तंबीबा अदुगा नुपा कनोगी मोइदगी अहन ओइबा मोइबु लोइनरिबा मोइगी मयामबा मखुरा मतोन मामा लेकाइगी तादमा सुंबा मयाम सिंगसिना अंगांग सिंगे सिजिनबा मखोइगी प्लेजर गी दमा अंगांग से सिजिनबा सुंबा तौबसु सेक्सुअल असॉल्ट कवी नुपा मचादी अखोइना थोइदोंना खलुदमिना नुपा मचा सही कुनसुबमने पुथोखरजु अदुम कोई पुरीने खाली अहन नमना असापो पिजगे कौरसो अखोइदि दुम कैसु खंदे बट एक्चुअली बॉयज आर मोर इफेक्टेड 53% अदो नुपी मचादना मोर ऑफ दोस सेक्सुअल असॉल्ट क्राइम से मोइदना हेना थोपगी वाने अदगी मैडम होजिकी इमुंगी खरा नकनाबा मियोइ सिंगना हेना सिकुंबा क्राइम से चथे हेना पंबीबनिना स्वाइस दजु खरा थंबियु सिजु एविडेंस बेस्ड नि अयाम अंगांग दुबु खंगबा मी अदगिदी ममा मपाबु मसक खंगबा मी अदुना लोइनबा मी असुंबा मयाम सिन अयाम तौगली ममा मपा से करम कान चखी करम कांदा मी से युम द मी लई अदगी मा से तोइना चंगबा ओय अदे अंगांग सिगी ट्रस्ट गेन तौनब होनरे अंगांग से असापो लेबीबा अंगांग से लौबीबा ममा मपा नसु मंगोंदा सिनरमबदी केमता काइरोइनेना खनबा नुपा मचा ओरसु नुपी मचा ओरसु अदुना हेक सिनरमबगुंबा अदे मान हेंजन अखोइना सिग्नल खरदी लईको मान हेंजन लूना तौबदौना तौबा असापो लेबदा ओरसु कनो मगी चटपजो आई पुबीरगे हेक तौबा पोचै फिरोन कनो सेचंबजो आई लोइसनबीरगे ममा दुनदी याम लून तौजै नुसीजरीनेना नुपा दुदैदा अदुम सिनबगी मवोंग तौबा स्कूल जो आई थिनबीरमगे दा आई चपदा थाधरमगे ट्यूशन दो आई लबीरुरगे नुपी मचादसु नुपा मचादसु निको अदुम बगुंबा सिग्नल हेना मागी अटैचमेंट मंगोन से अट्रैक्ट तौबो हेलकपा माने हेना रिस्पांसिबिलिटी लौरकपा दोंगना तौसलकपा ममा पादी थबक चिन्नबा ngakta ngaibaniना याम मरम मोखरेदा मासे ज्ञान तारकेदा आई थबक से याम हंदरेने मान लौबी माना थिनबी
kainaga adumba mayam tawraiba simba signal se red flagsing have that mane adumba mayam sine hena this is a more dangerous actually koi should be aware koi aware oi dong neba yam sumba se signal makhala mani yam hena tawsalla ba yam hena luna tawba man ba yam hena thabak phajalla ba ko lekai mi oi be ai mari matai makhura maton oi be ai cousin oi be ai ko aduna see some of the signs ne adagi Dr. Madam da yam khangjaning bazi hojiki predator or pedophile se angang singda as minor sexually attracted oiraga as minor abuse thariba moi singsu mentally disordered oiba myoi singni haigadoribra aduga moi su nupi khata nupa khata khaidok pra natraga ayam matam da pedophile se kana oibagi masi gender based oibra pedophile se kaino ni nang hangi question do is very appropriate kaino da rapist sing se child sexual abuser or predator or moi sing se psychiatric problem ne hana psychiatric disorder ne lawi adubu koina depression na ba anxiety na ba pakhat le wakhan nungai te tumba yade kaugalli e shaugalli gai se koi doctor am tak tana ru tare psychiatrist tana bana phadu male gai khan chanai dana ai rape tong ni ai angang da sumba namja namthek sumba gi sexual assault ki feeling am lai hai basidi kanam tan doctor da lakte ba kanam ta su khang da bani na layeng hai biso hai deba samna hai da koi kanam wakhan je am ngai te tum ba ya da koi re e du di doctor adu du unaru so psychiatrist am tak ta no we dum phag bani hai bese koi dum suggest tong ne dana moi je mentally disturbed mentally kanu disordered people khatani pedophilia da na te angak pa phang na se kanu se perverse sexual disorder aina moi se yam perverse oiba mayam ga manadaba ngang macha helpless oiba kaishu khangdriba nungsigraba khoina protect tawdo mi du da mana sexual attraction leiri do ko protection gi mote assault tawne khaliba do is a mental disorder as ye kanoni adu kanamta na tholak tabani na moise lying dabagi moise repeat oigali repeat offenders oigali moise the moise kari gumba tholak patargadi or mioina kairai lekol singna moise identify tawro matungda moise treatment tawba targadi moye faglapoi chance di kyam leiba adum phagapai chance ki khoina research work da suk phai 80% phai 90% phai haibadi leitraga su khoina tawba ya ba yam lei angang macha juvenile da ore su nupa ge ore su reformation ne reformatory kano da thammi moise rape case da chena ba mini aduna moise home da thammi aduga moise hi ani thamma reform tore I don't know how they reform adu moise phajana assess toraga even atopa hidak thaba ya bok thaga da woni counseling tawga da bani adegena there are so many methods of magi wakhan je change tawna na ba karam matam da lai maji detail assessment am sange ba karam kan da masigi wakhan lon je lai kari tawraga phai masi matang da nong da kari oi kari khali ga na kana thi asina chingba mayam se akhoi taseng di masigi matang da yam deeply study tawbase subject sei koigi ya da bugum tawbanara mase koigi opportunity phangdabanara tawnadaba duna koina percentage kaya na kanai kana de du di khangde adu moi reformation house da thamgre home da thamhure moi juvenile se adum moi je pharabani gan thadorok pasu yauri dana ko but how far adu makti khangde but they can be treated they can be helped adu when honest oina ai sumba feeling la ai se moi ju ikai jabani na adagi sibu kana doctor ga tanaru doino kari hainabu haidoino kokchi ko ngawe haibedu di haibe yam lai ko sumbagi sidi hek private oiba personal oiba sina yamna secretive oiba mokhoi da haidok ning daba sumba masu leibe sina oigane na khali adun awareness yam piba long hakta kan man di yaro heba ma death penalty life imprisonment piba da nate koi myam loi aware oiraga sumba je lying thokpa yai sumba condition se prevail tawi society da tukimatic rape case sexual assault case adung matik wangre wang se 2015-16 da di lairam batu dagi hujik se about 4.5 times more sidi matam dugini huji da niti gi tari basiga hauraga di madu percentage 4.5 tagi yam adung mati yam hele aduga 99.1 di report tawde 0.9 dang report tawbo khudingi hengalai khudingi kona crime ji ju yam boining ne but actually tamam lai rajani adung mati yam lai report tawda bane akoi gi si stigma am su lai actually ai cha si bu
sibu ai issue sibu sumba taurena media na su he khangum tau ko ta su muka sigi muk tau na dana adu hojikti reporting di khadi hengalak baduna ne khoi manipur da su yam tauriba law taking law into the hand yum mai thare lekai dei tan thokre gaina ga thodo wa thokti adum thoi adu magi justice bine ba system di hojik ino yam phajana pokso act se yam phajana khoina khangmam ma thoi aduna moje punish togodabani angang do justice bigadabani angang do counsel togodabani rehab togodabani police station na kamain tawni child friendly oiba ek oigadabani kamba matamda interview tawni kamaina angang do da hangani karamba mina hangani karamba situation da hangani si wafam ju hanjan heta hangning mafam da hangya ba nate koina situation angang du gi child friendly oiba situation environment create tawraga mase koina ajana handle tawgadamni madu doctor ngakta nati police suni doctor suni legal system suni community ki health kaino sing suni parents ni ago moi cooperation yamna changi losan thambaduna cooperation yaudabadagi koina angang sing do lifelong gi wadana laihiba tumina losan thamba haidokpa su ikaiba ngamdaba aduga kadito kumain tawdoino su khangdaba anu angang du na di school chatpa kirakpa larik para pharak taba ngausan narakpa saugallakpa adagi di magi behavior mayam da loin change tarakpa conduct problem lakpa asina chingba anxiety lakpa depression lakpa and ultimately si phajana handle to hodre di suicide yam tawgali si su apart one of the factor yam ngai jare madam na hojiki yamna marugoi ba wafam kya thambiri adum matanga swai da brem talogmina kisi Aten ba commercial brem talojagi break ki matungda mental health of sexually abused children asigi matangda amka hana khanajagi American Oncology Institute AOI amadi babina specialty hospital anigi makhada comprehensive cancer care ga loinana multi specialty service singi kudong sabasing pijari kudong sabasing adudi neurology urology internal medicine general surgery critical care ICU amadi palliative medicine ni American Oncology Institute AOI at babina specialty hospital Sajiwa Jail Road Khawai Shoi Imphal East Presto Personalized Wonders Imphal da nauna hangdok jare haidiba sida personalized gifts corporate gifts awards and mementos home decor office rubber stamp na chingba potlam sing mafam asida phangdigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Tong Imphal Contact number 0385-244-9025 natraga 98621-00456. Break ki matungda amuka hana taram nokchari ngasi akhoina khanajariba topic asi mental health of sexually abused children ni expert on election biribana Professor K Shantibala Devi head of psychiatry department Jennings Hospital dagi Madam, break in Matunga City, Aquina Angang Singer Si Mogi protection get the Makta Poxo egg lady and Madam Napan Bicredo, low de laser, Ado Targazu from the community level, Aquai society level, family, the Yahoraga, Aquina Angang Sing Zikaram protection Tawgadagi, Hibadi Aquina Hozikanzi, educational institution, boarding home Kumba, the hostel Kumbada, Moy warden, Oza sing Moy Buying Bigadori Basing Duna, Sukumba Salam Chatalak Pasida, Angang Singer Sida, which I think. Hang bagi pause akoina dum media da kano itatata taba thingaje aduna swai se madam na kari thamini bu akoina masi thokta banate any home any school any hostel ko yam takre khabar dagi media dagi mogi kaino sidagi e pau dagi koina thengnakhre khabar dagi thengnakhre aduna akoi hujiksi media gi role ju yam chang leire moi singsina khoi myam se awareness piba understand to hon base what is to be done kadog dagi haba koina mandatory kaino report to godong ni haise ari doctor gadi tak to khangna tak to mi du penalty phangi jail changba yai ko aduga fine or jail dum animak to yai kamai protect khoina angang sing si school da khoina hostel la thamine na loi thamjale lari khaina bane na warden dum badu dai da advantage lo ba yam thengna kre tutor na private tambi bo ojana sexual assault to rape to or ultimately mana lauri gaina hek to bonu pi masa dum ba yum pale du da gaina haina ba su tari aduga
protector oigadaba guidance mentor oigadaba guide oigadaba singsina koi authority na sumba crime tawrakpasi aggravated sexual assault haina ko moisina protect tawgadawda adoidi akhoi awareness haina akhoi hujigi jenims ki psychiatry department na department of justice sigi government of india na kano in collaboration project ama paijari ahamada akhoi project pilot project ama tawi 3 districts ta do dum successful oi koi to create awareness sensitize tawnanaba community nga saina hana pangiba quite important community se kana laino khoi na khoi loin leirine natra oja su leiri police su leiri adu da natana church ki leader spiritual head adegi kainogi ngasai gi nupi gi samaj ki nupi gi head adumba organization sansthan kaya gi makok maming satpa activist mayam se si mayam se gi khoina awareness se piraga sum ba je yam lei aware oisi section si haiba angang sing su protect tawgadam ni haiba angang sing so nganna takpi ba khoi oja da su khoina masigi training piri police da piri media da piri medical professional da piri aduna angang si attack to we don't te mo protect to we haibani aduna sum mi le ramaga su awareness oiraga di ma su kha control tawgadra ade pokso ek punishment achobam su leiri sina deterrent oigadra haidana tawbani adu deterrent se oiribra oidabra haise thoiba thodong mayang hengalai ba crime si da di gyan ma tadre mokoi si yam hena pokso ek se yam stringent o yam kalli moise adubu kaino tawde khoi lo justice pi hiba khoina takre senapati da death penalty pi hiba chingda hairaga na moi customary law leibesina pochai pinaraga ya sannaba gumba adugumba hek tawba justice pi da ba sine encourage tawrabra haiba adegi ngasagi mama mapana macha masu da takpi tambi ga dawba ojana takpi ga dawba khoigi kadai da moina anybody amana elder amana adult amana opposite gender oibe yai in appropriate place da shoglak pa touch tor pa kan da report tor ka dawni ha angang ju empower taw doini akoina mi na smaina paira di nang lawra ka da bani si haira ka damni tawnu ha ga dawni na khanga damni ma pai ma pham do lali thengi pham do lali asina chingba aduga oja ai se moina am trust tawi warden ni khangde founder ni khangde jo bi moi me am sida trust taw lei bam kanon ni yenkhatcha ba moina look up taw ba haidi makok ne hena authority ne khanjaba mi duna mokoida moibu advantage lo bi raga aso kano sumaina abuse tawi ba je adoki matek khoi lamda da nate mi lamda sunu prithvi da sune mase khoina awareness create tawna ba na huji ina project tawjari ba 16 districts da sumba stakeholders number 1 media sini khoina awareness piraga sigi matang da hanjan lawa hanjan sensitize tawba tawrizin madugi project ni khoi ngasi na hana su attend taw kiba khoi gi IEC material khoi gi 34 languages including Maitei Maya haitare ado hujiki mohoina khoi nangai suam khangam daba child sexual abuse bu punish masibu dandi pi je khangam de na sai community ngi leader amna nga sai haibudu aina power kanda artha lamdai du dedi moi sidi punish to bi justice phangba ya na na leiramina sidi koi tumin losan lei se masidi yam kana ba thapungi ai khun gi mi ai gi jati gi mi ai gi language sida si posters in the loi para ga di koi si aware oirani hana adumaina adugi positive feedback ama adan empower tawrine community empower mama mapa empower mokoigi leader do empowerment si mayam se piraga takadongi hek tawda karanama tawda nattabam tawda police takani FIR pangni justice will be done for the child justice tawdraga di ma punish tawgi haibedu su angang da su positive impact khadi laigani haiba no impact tu budi le hauraga ju sexual abuse ki no kaino impact negative impact le hauraga ju kharma khai di ma punish tawgi man toido arambani nang aran banate nang na lan banate fataba tawriba mi du ne lali se nang ikai ni ngai leite nang guilt feeling ai se fatab jani ai se yam jogo sadab jani aina ai ngonda si phangi se nam maybe my artha mayam ama angangi makok ta di jar lobe ai ko ma fataba de gini ma punish tawri se ni aduga magi move ahead tawna ba larik lai su da mi tinna da wangang sangang da behavior da loina mangonda kaino si na ngai shokhi bu do hantokna ba khoina
masi counseling tauba rehabilitation mentally psychologically sumbasi mama pa khangan basini am darkar oiba mama pa losan dei honaba haidok ningdaba adagi di macha care lodaba neglect tauba mingon da sinaramba hanna yengda mama pa mayam am su leiri ko isa je sumai sa khadi kano problem thokani ne moi mathan thadom bazena even kodi rural area da angang se lau kumba chapada mandom sai mayum da mane mayum da laikai gi mayum sinaram bada amakak chu lai aduna madu mama do lau kumgi haidana sinaram badu da angang sai mapan nangai do sexually abused do wi ko sumai nei adugu matik yam lakre aduna si jing se perpetrator sing se moi shishu gyam tahan ba plus moise justice amalai moise punish tawgadabni haibase khanganba aduga number 1 khoi na protect tawna hone basini quite important ko nuga swaisida madam hoji protect tawna basida mama pa khara dinga sai ge angang jina masam tumna guilt feeling lai ngai sida mama pa na imung manung na chaisan bi busu yaram doini heba nangna main tawr boram gani nangna main chalu boram gani hana chaisan bi busu yaw boram doini heba yawi blame game do sai guilt feeling do ai lan bani aina loin soi ma jo du hai aduga aina phatan toini aina soin toini everything se mangun se is the magi guilt feeling hai je kwadi achauba major criteria ne ma se depression na na bagi life se hining nakta na bagi masa mo heleba nang ka intalande nangonda aran ba torokpani nang justice phanggadong do mama pa na dumaina chaiba criticize tawba machagi awawa machagi pungningi wakhangi manunggi khalibado khangbi da mama pa adu matik yam laikre sumbada su yam thoi aduna factor kya aduki matik yam le kado bodeno sexual abuse tawri se na nam yam laiba chi marak seisa number 1 dum sexual kainogi rapist pedophilics suma mayam di lai da societies da khoina unseen oina lo dum tawraga lairi ni aduga predator lairi koki bera lumba adagi koirum lumba nupida aduga kandi social media zu internet ki age lakuni na social media platforms na zu masigi ihul zekra hengat hanbra cinema drama da kasi nupi ko ini inaba adagi moina phangda mai da acid ka sai saliba sona kan lamda di yam tai ko mama acid langzale acid attack tawi ga na haiba moisi koki anabani nupadu aina phangdragadi phangba yaroi adagi violent death of women nupido yam tamthina siramba nupadu koki berani adu mayamsi psychiatric problem ngaktanani thoi basi wakhan degi ngaktani afaba thokpa harauba thokpa phajaba nungaiba adagi ahen patan ba haiba akogi ithil lai ji brain si degi mayam je loin thokpani aduna nari bi su brain tani wakhan choiri ba wakhan seranan khaliba adu tawne na tawriba ngasagi mioi bagi lamchat na tabagi wang mada adu maine attack toriba helpless oiba angang nupi maza upai lejadraba hostel da leiba boarding da leiba mama pa dagi lapna laba like tamne laba aina mai se care lo doini harga adum bagi advantage lowi ba mi se bera leidini aduna mogoi singsi koina media na so mogoi se yam sensationalization tawdana haidi mogoi ji puthok kadone puthoga justice tawgadamni aduga atai ju khar learn tawna ba haibani protect su tawsi moi ju punish tawgadamni haibasini but mainly loina mak psychiatric mental problem ni na I think moi sing ji ju dum treat tawbadi darkar oibra na agi moni ko si personal adagi pada aroi boy na mem dagi khangjaning bazi hojiki angang sing je moi PTSD moi trauma je adum char bhawda adum mayam adum adugi chaitheng je adum thengna duna adum lei hai adu karigumba moi je matam chana treatment or therapeutic intervention or treatment pihaw taragadi makhoi je pura normal punsi ama hingba ngamba se masi therapy chathaba je kya mukti yamna matam changadagi adu matam gisi matam exactly haiba leite adu khoina PTSD ga phangbaje sometimes khoina wari se sumbam ga yauram gadra gaina nang thaina smai smai tauki ba leibra nungai taba thodok thoki ba leibra nang nang nungai jadaba adum ba ki khang thoki brai je hata hang koi hangeba sometimes haiduk ning de sumbaje isumba ma taugi aduna ne hogi family gi incest aidana magi kanu je my relatives na advantage lo ba dum mayam am su lei dana ko aduna adum bai su haidok ning daba mayam am su lei social culture nang haido di nang na mana pa hat kani nang haido di nang adu tong angang da dhap mayam am su tawi or
acha athak pijaraga phiron leibiraga dumain tawbusu yauri. There's so many ways of pressurizing the child. Aduga counseling tawni PTSD tawbagi hidak mayam lay karino mai symptom lakpasing dugi matang dugi tumba yada bagira sagon baira kapning ngam saba yada baira larikta interest leraktabra kanu mangon da charang na bakari adu mayam tu hidak ki darkar oi hidak su hapkani at the same time reason do khanga kanda koina masigi matang da counseling tawba adu mi dugi receptive mogi cooperation koina mat hapta ani lerga amko mu wari sagi si ko aida lakpidra di upai lete makoina cooperation piraga akoina tauragadi adum phagalakpa adum yam yaugi ado PTS je kana da dano hairagadi moida dan nateba ko ising ichauda aki khang thengnagiba mai hau langpo war huji Ukraine da tauri adagi Jammu and Kashmir thainagi tawba kapna ba hanaba sumba mayam sida aki khang da overwhelming siradra aiji hingidra aisi hing kanu asibagi khayate chong thorobani ne haiba sumba mayam thainagi history da si matang da research for the yam tawre Vietnam war kari karada aduna huji khudong thiba kiningai oiba yamna natural disaster earthquake lai hairo earthquake te yumning haire nalle sire accident achobam thoe siju chi matung da su PTSD tawba ya post traumatic stress disorder haibani trauma gi matung da ba trauma do physical oiba ya maybe sexual oiba ya maybe psychological oiba ya maybe body saru sayang da mam te gabu du su trauma makhalamani natra yam sathiba physical so dum help to ba ya adum recover tawi aduga mi du gi koina cooperation moina treatment setting ba mogi mama mapagi makhasu yamna poli aduna moise loina ma sumba problem le di expert tana bigadabani moi problem sing du su mokoi life to save ta hona ba hingaura matung da su mentally kanu healthy oidragadi moise healthy life ti oiba ngamde productive oiba complete oiba citizen ama productive oiba life is socially active oiba dumba relationship ta kaidaba harmony da leimina ngamba adugumba mi oiraknabagi damakta akoi tanaba ma moise help to bi ma changi han haijani yam nuwaizare madam ngasi telaba matam sida hojiki akoi sexually abuse torba angang sing adagi atopa trauma gi victim sing da mokoina phangakpa chaitheng moiji treat tawgi tangai fadaba sigi matang yam kupna thambikhre amuka hana thagat pafungdok chari thank you Nasigidi Impact News ki Impact Health Link for a Healthy Manipur matang aswaida loislakle mathangi episode ta laida atopa magi matang da expert ama pudina lakchage haraga miyam dagi kaina ba yathani jari thank you Aditya Rani Clinic, Northeast Brain Injury Amadi Stroke,